Kanglei News ki numidangi pau mineng tabi rupuna maku romai lamamna ikono na khurumjari. Kamjong Myanmar border da Kna-B amasung Ayangi marakta kana ungkhanari. Manipur ki Kamjong district amasung Myanmar ki ngamkhai da hojik Kuki National Army B amasung National Socialist Council of Nagaland Isangmuiba Nscn-Imga ki marakta strategic oiba mafam control tawnaba honabada chawna ungkhanaba leiri hairi. Thajaningai oiba pau amagi Matuina ikuikuidana group ani asigi marakta khutoknaba leikhrabasu hojingmaki oinadi pangthok chawthoknaba violation gi thodok sandokpa leitri. Authority gi maikaida miyamda cheksinna nanaba khanghanbaga loinana miyamda kihanba pohandanaba wafam sandoknaba appeal tawri. Kna-B gi maikaidagi hena fibam lusilakpa amana makoina Myanmar Kachin state da khut thongnabada meaningful Rom Htkhre hairi. Myanmar government ka khut thongnaba duda maram oiraga Kachin state ki miyamna tangdu leitana leiba ngamdri maramdi Kna-B na khut thongnaba sina chawna saruk yari. Kurai jam athaubana kokomi gi coordinator oina thaupuba hokre. CMO amadi politician singi marakta tausinaba mayamna khulingbadagi miyam khamthengna waribani Somorendro. Manipur gi praja sing asi ningtamlaba Bharat ki ningtamdriba praja oiduna leiri haina kokomi gi hanagi coordinator Thokjom Somorendro na fondokre. Wafam asing asi lamfelda leiba coordinating committee on Manipur integrity gi office ta kumja 2025-2016 nauna thaupugadaba mihut singi ming lauthokibaga loinana hana kokomi gi coordinator oiramba Thokjom Somorendra gi matam loiraduna International Peace and Social Advancement gi working president oiriba Kurai jam athaubana nauna kokomi gi coordinator oina wasaklaubagi thauramga mari lainana fondokibani. Myanmar gi khut yawrakpada Kuki singna khulai watabana maram oiraga kapningba matamda kaplakpani.